다죠. 다죠 거 어디 뭐 할게 할. 따브로. 이신 꼭 해, 이제 니시. 어이, 당신이 도정이나? 나한테 아이나 도민가 내가 그동 잡을 놈이 놓아봐. 어이, 너 빠밤비, 동은비, 그는 넌 밤시야. 하, 나만도 또 이까 강리도 깨기 놓아봐. 나태 다죠, 나태. 바봉나 거울어 가이바기 거우바 정확바니. ꯑꯩ ꯀꯦꯃꯦꯔꯥ ꯑꯃ ꯇꯧꯗꯤꯌꯦ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥ ꯑꯦꯞ ꯑꯁꯤ iOS ꯑꯃꯗꯤ Androidꯗ ꯐꯪꯕꯤꯔꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯂꯧꯗꯨꯅ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩ ꯑꯁꯤ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯪ ꯅꯨꯄꯤꯕꯨ ꯌꯥꯗꯕꯗꯨ ꯇꯧꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯀꯩꯅꯣ ꯑꯁꯤꯗꯤ ꯑꯩꯅ ꯊꯥꯏꯅꯗꯤ ꯉꯥꯎꯔꯕ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯑꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯀ꯭ꯂꯥꯁ 8 9 ꯀꯥꯕꯤ ꯃꯌꯥꯝꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯦ ꯑꯗꯨꯗꯤ ꯁꯨꯝ ꯈꯥꯏꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤꯕꯨ ꯑꯃꯈꯛ ꯀꯣꯏꯔ ꯌꯥꯕ꯭ꯔꯣ ꯑꯗꯨꯕꯨ ꯂꯣꯏ ꯇꯣꯛꯈ꯭ꯔꯦ ꯑꯩ ꯂꯣꯏ ꯇꯣꯛꯅꯩ ꯅꯪ ꯈꯪꯉꯤꯗꯨꯗꯤ ꯑꯩ ꯂꯣꯏ ꯇꯨꯏ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣꯗꯣ ꯑꯣ ꯕꯣ ꯄꯥꯝꯗꯕ ꯅꯨꯄꯤꯁꯤꯗꯤ ꯕꯣ ꯂꯧꯕ ꯍꯧꯗꯤꯍꯦ ꯕꯣ ꯇꯥꯟꯊꯣꯛꯈꯣ ꯕꯣ ꯗꯥꯏꯚꯣꯔꯁ ꯇꯧꯊꯣꯛꯈꯣ ꯊꯛꯄ ꯑꯃ ꯈꯪꯉꯔꯣꯏꯗꯕꯅꯤ ꯁꯤꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯑꯄꯥꯝ ꯈꯜꯂꯒꯅꯦ ꯇꯥ ꯐꯥ ꯂꯧꯒꯗꯕꯅꯤ ꯀꯔꯤꯕ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯤꯒꯤ ꯅꯨꯄꯤꯁꯤ ꯅꯪ ꯑꯃꯨꯛ ꯂꯧꯒꯦ ꯁꯤꯅꯤꯅꯦ ꯀꯩꯅꯣ ꯃꯥꯅꯤꯅꯦ ꯊꯕꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯟꯖꯜꯂꯛꯑꯕ ꯑꯩꯁꯨ ꯇꯟꯅꯤꯌꯦ ꯅꯪꯗꯤ ꯅꯇꯨ ꯀꯣꯏꯕꯨ ꯂꯣꯟꯅ ꯈꯪꯗꯅ ꯀꯣꯏꯕꯅꯤꯅꯅꯦ ꯇꯟꯅꯤꯌꯦ ꯅꯪꯗꯤ ꯂꯣꯏ ꯇꯟꯅꯤꯌꯦ ꯅꯪ ꯂꯨꯍꯣꯡꯕꯁꯨ ꯈꯪꯍꯟꯅꯤꯡꯉꯝꯃꯣꯏꯅꯦ ꯅꯪꯗꯤ ꯑꯣ ꯈꯪꯍꯟꯅꯤꯡꯗꯤꯌꯦ ꯅꯪꯅꯤꯅꯤꯕꯣ ꯃꯔꯨ ꯑꯣꯏꯅ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤꯁꯦ ꯁꯤꯐꯥꯎ ꯎꯄꯥꯏ ꯂꯩꯇꯅ ꯈꯪꯍꯜꯂꯕꯩ ꯋꯥꯅꯤ ꯀꯩꯒꯤ ꯑꯩꯗꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯅꯪ ꯅꯃꯤꯠꯇꯣ ꯅꯨꯄꯤꯕꯨ ꯌꯥꯗꯦꯅꯦ ꯑꯗꯨꯅ ꯅꯃꯤꯠ ꯀꯥꯔꯟ ꯑꯃꯨꯛ ꯆꯟꯖꯜꯂꯛꯑꯦ ꯍꯥꯏ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯤꯁꯦ ꯃꯆꯤꯟ ꯑꯁꯤ ꯂꯥꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯅꯤꯅꯦ ꯀꯅꯥ ꯂꯩꯒꯦ ꯅꯣꯏ ꯎꯕ꯭ꯔꯣ ꯑꯣꯏ ꯀꯅꯥꯝ ꯂꯩꯇꯦꯗ ꯑꯣꯏ ꯍꯥꯎ, ꯀꯩꯅꯣ? ꯃꯪꯒꯦ. ꯕꯦꯔꯥꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯃꯪꯂꯣꯖꯤꯛꯇꯨꯕ. ꯅꯪꯗꯤ ꯅꯃꯤꯠ ꯄꯥꯡ ꯉꯁꯥꯏꯗꯤ ꯇꯨꯝꯃꯤꯕ ꯑꯣꯏꯔꯦ ꯍꯥ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃ ꯑꯦ ꯑꯗꯨ ꯑꯣꯏꯔꯦ ꯆꯠꯈ꯭ꯔꯦ ꯉꯁꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯉꯥꯎꯋꯤꯒ ꯇꯧ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯏꯊꯟꯗꯔ ꯍꯧꯖꯤꯛ ꯉꯥꯎꯋꯤꯒ ꯇꯧ ꯂꯩꯔꯝꯃꯦ